अदुगुम्बा मीटिंग दुदा अखोइगी गवर्नमेंट सेम्बा अदुगा अखोइ बीजेपी की लीडर मानो ओइबा मानो ओइदबा हाइबने चिंबसे अदुगुम्बा अमत्ता ngaranggi duda khannakhiba leite honorable members puno kai kuno usari aduga media gi maru pangthing loina na manipur gi praja puno usui kai kumna ba usari noloksari akhoi ngarang lungdang si khoi honorable senior member nipan koi sida tare lere aduga khoi honorable member dr radhesa mama sakhitan namdabadagi asidi mala pungamdre hojik si akhoi manipur gi praja singna gi government ama semaningbogi leiriba ihul koi fajana khangjai ano hojik si center na su dum government ama soidan sembina kani habi thajabulai tawudabu adugumba government ama thamba yana na bagi conducive atmosphere ama create tongna koi center na kanna honari say like national highway sing the free movement lehanba praja gi pamiba adagi idps sing baimda handilhanba aduga khwaide hen number oina koi violence sigi stakeholder oribising sigi marakta center na kanna koi initiate tawraga wari sana halaga koi peace porokna ban singba mayamgi thabuk chathari maduda akoi bjp gi mla singsu koina pibangamba cooperation piraga honari sigumba maraksida koi ngarang koi gi thahum surapa yas adu thahum sujale adu radi akoina henna koi center na pamiba kan koi gi government am semba yabagi situation na create tawna bugi kai gi changche laisda koida henna pangsan ba yabana karino kai lege kai dosige haibana singdu koi tanabani adugumba meeting duda अकोई गवर्नमेंट सेम्बा अदुगा अकोई बीजेपी की लीडर मानो ओइदबा हाइबने चिंबसे अदुगुम्बा अमत्ता ngaranggi duda khannakhiba leite aduga अखोई ngarang phobibani निपानदुना अखोई की लीडर खनबगी हकसु लेते अखोई की लीडर खनबा इसी कोई बीजेपी की एमएलए मयाम दुना पुलकंदा खनगदबनी अदुबो अखोई बीजेपी की दी अखोई की कल्चर दा हाइतारे हाइदी मतम दुदा सिगुम्बा लीडर सिना लीड तौबने हेन फनी हेबदु मोइगी चॉइस दा मोइना सेंटर ना सी तौबना फनी हाइना याम मतम दसु लेपि अदुना अदुमाइना कोइना गवर्नमेंट सेम्बगी लीडर खनबगी केदोगी अदुगुम्बा ngaranggi duda amta khannakhiba leite praja singda sendokjari aduna huji koi su kanna central government na local level sinda cooperation pijari aduga praja pura mutna su masida mateng pangchilaga athuba matamda adumba government na thamba yabagi atmosphere fibam adu ohenna ba koi hotna binasi haina appeal tawjari